Iramdam asibu amuk hanna reaffirm tawdana iramdam nungsijaba amasung madubu ngaknanabagi wakal amasung pukning semgatnaba sagatnaba semani maduni akoina memorialization ningsing kumon palon masiga sagonana aina thamjaningba wakal mari khak leiriba lamdo masiga sagonaba haurak phamgi oiba wari adugumba associate leitaba cheliba turienga leinariba mari madugi leiriba chingman maduga samnadaba wakhalon yauba kangna manipur musibna wagani masi April gi tang kulum doi khongsom numit khongsom de haiduna matam amada iramdam gi ningkha tamba ngaknaba thengnakiba lan amada leikhidaba matam amagi ipaipu imai ben sing ningsingduna pangthokpa numit amani tangdu leitradaba akhoi ngasigi oiriba phibam asi fana oirabasu khongjom de khongjom numit ki wahanthok aina khanjaba wakhan khara aina simiyamda thamjage matam amada maikai ahumda gi landara khiba manipur mayoknabada tamu kalam haina khangnaba kharomda gi changakhiba maduna achoba lanfam oiduna thawal gi lanfam adugi thoklaba matungda khongjomda thengnakhiba lanfam iroi loiba decisive oiba haitare manipur gi maraibak lepkhiba dumba lanfam ama maduna maru oina yumfam oiraga 1891 singamaga chanipan drama thoida thengnakiba lan adugi pulap maduda thengnakiba mayam du bokoina ningsingduna pangthokpa nami maithi khiba lanfamni mayam hangnarki kaidobagi koina pangthokpi khongjom lan kariye khoida maru oidi aina sum khanjabada thaina aina su khoigi khongjom degi DIPR na phongba journal so anirak isakhiban matam amada Persian gi yamlaba lan mina landarak pa matamda Spartan army khoi chahum khaktana King Leonidas na lamjingnaga sini khangna tungi damak lan suknakhiba khulai surrender to have the low lao high kiba Leonidas gi wahai Battle of Thermopylae have do Manipur gi puari dadi khongjom lansi akhoi gi the Battle of Thermopylae ni Manipur gi oina di Chetharul kumbabada pu pawnana makhoi gi maruna di yore akhoi gi maruna di yodre akhoi sirani but maning halaga chenbadi ati he tawgadabu itho pangthoksi haiduna lamjingduna soknakhiba adugumba lan ngasi akhoina ningsinglibasi phana luraba tangka ngasi gi su akhoina uriba matam amada maikai ahumdagi tarakhiba lan Kohima kalam Silchar kalam Tamu kalam ngasina Manipurda ahum thokna Manipur thugaina basinbagi mami mobilization torgi mami ngasi ngarang su yamna sengna tai 2023 gi mi gi tang ahum tagi thirak pa horakhiba irang madugi pantam su Manipur mache thugaina basilak pani haibasi akhoi punam ma khangna ba wafam aduna khongjom de pangthokpa matamdugi lan tuga ngasiga kari khenage aibama akoina khitang khanthafam thoi matamdudadi ningthau palingagi matamni landara ibduna external imperial force loilam sandokpa kangbu amni ngasi akoina oiriba fibam sina constitutional order ni haidan leiriba leipak amugi part amani na leiriba iramdamni adu oiriba fibam siga matam amagi imperial loilam ge lenga lona tawriba mawong matawtuga
constitutional order ni haidana leiraga madugi constitutional order dugi leifam tokpa mami chumna ta da bagi phibam ama yamna chawna lei manipur bu nga ke hairagadi kange hairagadi iran selefan ge hairagadi ngamli palai pak amana lefan de bagi maram kari no haibasisu akhoi nu khongsom de pangthokpada akhoi punam amna munna khanthaba ma chang maduga matung ina akhoi gi lalong yatpa mathau tai haina in khanje oire iba fibam akhoi ni ngasi khongsom de pangthokpa matamda akhoi gi ngasi oire ba fibam siga kari mari le nei haibasi ma khoi madu khanma matamda aini husik haizeriba imperial order ga constitutional order nena leiriba akhoi gi fibam sida kadai da kari mane kadai da kari khetnai haiba madu khanglaga akhoi lalom sangba akhoi bu defend tawba akhoi sabu ngakchana ba lalom simi mathau tai amaromda akhoi na skumba ningsing kumon pangthokpagi maruoiba wahanthok amadi iramdam asibu amuk hanna reaffirm tawdana iramdam nungsijaba amasung madubu ngaknanabagi wakhal amasung pukning semgatnaba sagatnaba semani maduni akhoi na memorialization ningsing kumon palon ningsing kumon palon masiga sagonana ina thamjaningba wakhal mari khatlei leiriba lamdam masiga sagonaba haurak phamgi oiba wari adugumba associate leitaba cheliba turien ga leinariba mari madu leiriba chingman maduga samnadaba wakhalon yauba kang na manipur musibna wagani hingmin si haibada yaningdaba kanguna manipur nusiba wagani chumnagi lainga amgi oijo ithak kakang panana ba honabada maduna yungfam moiraga su manipur nusiba ngam furup leiminari ba masende yeknaba amagum lauraga tawba madusu manipur nusiba ngam ana manipur kan mamatamda kanana kadai da kari lepi haibase akoina munna khantharaga matam amagi khongjom lan thokibagi imperial order do natabida ngasina constitutional order ni haina leiraga kadai da kari khenari hanaga kari manari khalaba matungda punam akshe khalaga amuk no hongna nei pai pusina left kibagum akoi punna le minna si haiba wafum kharase miyam da thamjara ngasi leihireba ipai pu imai bel singdabo ai hangna mukhana